ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯤꯟꯊꯣꯏꯕꯤꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯆꯥ ꯊꯛꯇꯨꯅ ꯐꯝꯂꯝꯕꯤ ꯇꯝꯐꯥꯅ "ꯍꯩꯃꯥ ꯄ꯭ꯔꯦꯝ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ?" "ꯑꯧ ꯅꯦꯅꯦ ꯂꯥꯛꯑꯦ." "ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ, ꯅꯇꯩꯃꯅꯅꯦ ꯆꯥꯒ ꯂꯣꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ." ꯇꯝꯐꯥ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯕꯦꯝꯃ, ꯑꯆꯧꯕꯤ, ꯍꯩ ꯄ꯭ꯔꯦꯝ ꯂꯥꯛꯑꯦꯅꯦ ꯅꯣꯏꯕꯣ, ꯅꯪꯕꯨ ꯆꯥꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎ." ꯁꯟꯙ꯭ꯌꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯏꯃꯥ." ꯇꯝꯐꯥ ꯄ꯭ꯔꯦꯝꯗ ꯌꯦꯡꯂꯒ "ꯄ꯭ꯔꯦꯝ, ꯅꯪꯕꯨ ꯐꯤꯔꯣꯜꯒꯗꯣ ꯂꯣꯏꯅ ꯄꯨꯔꯛꯂꯕ ꯅꯠꯇ꯭ꯔꯣ?" "ꯅꯦꯅꯦ ꯈꯔꯗꯤ ꯄꯨꯔꯛꯏ, ꯑꯗꯨꯝ ꯋꯥꯠꯂꯁꯨ ꯂꯧꯔꯨꯕ ꯌꯥꯏꯗ." "ꯍꯩꯃꯥ, ꯄꯨꯔꯛꯂꯤꯉꯩꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯀꯦꯁꯨ ꯍꯥꯏꯗꯦ." "ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯕꯨꯅꯦ, ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯣꯛ ꯆꯠꯂꯒ ꯂꯧꯔꯁꯨ ꯌꯥꯏꯅ ꯇꯧꯕꯅꯤ." "ꯍꯣꯏ ꯍꯣꯏ." ꯁꯟꯙ꯭ꯌꯥꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯦꯝ ꯎꯕꯗ "ꯄ꯭ꯔꯦꯝ, ꯅꯪ ꯂꯥꯛꯑꯦꯗꯅ?" "ꯑꯍꯣꯏ ꯏꯇꯩꯃꯆꯧꯕꯤ, ꯁꯤꯁꯤ ꯅꯪꯒꯤ ꯆꯥ." ꯄ꯭ꯔꯦꯝꯁꯨ ꯁꯟꯙ꯭ꯌꯥꯗꯒꯤ ꯆꯥ ꯑꯗꯨ ꯂꯧꯅ ꯂꯧꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯩꯃꯇꯣꯟꯗꯤ ꯎꯗꯦꯅ, ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ?" "ꯍꯧꯒꯠꯈ꯭ꯔꯕꯅꯦ, ꯏꯔꯨꯖꯔꯝꯈꯤꯅꯤꯌꯦ." "ꯑꯣꯍꯣ, ꯑꯩꯗꯤ ꯎꯗꯕꯁꯤꯗ ꯍꯧꯒꯠꯇ꯭ꯔꯤꯕꯅ ꯈꯜꯂꯨꯔꯦ." ꯁꯟꯙ꯭ꯌꯥꯁꯨ ꯑꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕ ꯑꯣꯏꯕꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯇꯝꯐꯥ ꯄ꯭ꯔꯦꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯈꯪꯗ꯭ꯔꯦꯗ ꯄ꯭ꯔꯦꯝ, ꯅꯇꯩꯃ ꯑꯇꯣꯝꯕꯤꯁꯦ ꯀꯔꯣꯝꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯃꯥꯅ ꯇꯧꯔꯤꯕ, ꯃꯥꯅ ꯊꯣꯛꯄ ꯑꯃꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ꯫ ꯅꯇꯩꯃ ꯑꯆꯧꯕꯤꯒ ꯑꯩꯈꯣই ꯑꯅꯤꯅꯅꯦ ꯃꯥꯕꯨ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯈꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕꯁꯤꯗꯅꯦ, ꯍꯧꯖꯤꯛꯁꯨꯅꯤ ꯄꯨꯔꯥꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗꯅꯤ ꯃꯥꯅ ꯂꯩꯔꯤꯁꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯁꯨ ꯅꯤꯡꯊꯤꯅ ꯍꯩꯇꯦꯗꯣ, ꯍꯌꯦꯡ ꯃꯆꯦꯁꯤꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯀꯔꯝꯅꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯍꯧꯒꯗꯕꯗꯣ." "ꯅꯦ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ, ꯑꯩꯈꯣꯏ ꯏꯇꯩꯃꯇꯣꯟꯁꯦ ꯑꯉꯥꯡꯒꯨꯝꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯒꯤ ꯋꯥꯅꯤ, ꯌꯥꯝ ꯁꯤꯡꯕꯅꯤ." "ꯃꯥꯅ ꯁꯤꯡꯕꯗꯣ ꯑꯗꯨꯈꯛꯅ ꯌꯥꯗꯦꯅꯦ, ꯃꯥꯅ ꯇꯧꯔꯤꯕ ꯑꯃ, ꯃꯥꯅ ꯅꯤꯡꯈꯤꯕ ꯈꯟꯈꯤꯕꯁꯤꯁꯨꯅꯦ ꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯌꯦꯡꯉꯨ, ꯃꯥꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦꯗꯅ, ꯃꯥ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦ ꯍꯥꯏ ꯋꯥꯅꯤ ꯃꯤ꯫ ꯃꯆꯦꯁꯤꯅꯅꯦ ꯃꯥꯒꯤ ꯈꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕꯁꯤꯅꯤ, ꯃꯅꯥꯎ ꯑꯁꯤꯅ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯀꯣꯟꯅ ꯃꯥꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯈꯟꯅꯁꯤ ꯍꯥꯏꯅꯦ." "ꯑꯦ, ꯑꯩꯈꯣꯏ ꯏꯇꯩꯃꯆꯧꯕꯤꯕꯣ?" "ꯍꯣꯏꯅꯦꯍꯦ, ꯑꯁ ꯃꯥꯗꯤ ꯂꯨꯍꯣꯡꯕ ꯌꯥꯔꯦꯗꯅꯦ, ꯆꯍꯤ 30 ꯍꯦꯜꯂꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯖꯥꯠꯅꯣ? ꯅꯨꯄꯤꯗꯤ ꯆꯍꯤ 25ꯗꯒꯤ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯝ ꯆꯞ ꯆꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯇꯣꯟꯁꯨ 30 ꯁꯨꯗꯣꯔꯝꯃꯅꯤ." "ꯁꯨꯗꯣꯔꯕꯅꯤ, 19 ꯍꯦꯜꯂꯛꯂꯒ 24 ꯆꯪꯂꯛꯑꯕꯅꯤ꯫ ꯅꯇꯩꯃꯆꯧꯕꯤꯅ 31 ꯍꯦꯜꯂꯕꯅꯤ, ꯑꯁꯤ ꯐꯥꯎꯕꯅꯦ ꯂꯨꯍꯣꯡꯈꯤꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ, ꯍꯟꯗꯛꯇꯤ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ, ꯅꯇꯩꯃꯆꯧꯕꯤꯁꯦ ꯏꯅꯦꯅ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯔꯗꯕꯅꯤ." "ꯑꯁ ꯃꯁꯥꯅꯁꯨ ꯌꯥꯗꯅ ꯀꯃꯥꯏꯅꯅꯣꯅꯦ?" "ꯑꯩꯅ ꯇꯛꯄꯗꯅꯦ ꯃꯥꯅ ꯌꯥꯗꯕꯒ ꯌꯥꯄꯣꯟꯇꯦꯗ꯫ ꯅꯇꯩꯃꯆꯧꯕꯤ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯂꯩꯔꯒ ꯅꯇꯩꯃꯇꯣꯟꯁꯨꯅꯦ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯨꯍꯣꯡꯉꯣꯏ, ꯑꯩꯒ ꯂꯩꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯤ ꯅꯪꯕꯣ." "ꯑꯁ ꯑꯗꯨꯏꯗꯤ ꯋꯥꯁꯦ ꯌꯥꯝ ꯂꯨꯔꯤꯅꯦ, ꯑꯩꯈꯣꯏ ꯏꯇꯩꯃꯇꯣꯟꯒꯤꯕꯨ ꯈꯪꯅꯕ ꯂꯩꯇꯕ꯭ꯔꯅꯦ?" "ꯂꯩꯇꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯋꯥꯁꯦ, ꯍꯥꯟꯅꯗꯤ ꯃꯥꯅ ꯅꯣꯡꯃꯒꯤ ꯊꯣꯛꯄ ꯄꯨꯝꯕ ꯏꯅꯦꯗ ꯍꯦꯛ ꯇꯝꯕꯅꯤ, ꯃꯥꯅ 12 ꯍꯦꯛ ꯂꯣꯏꯈꯤꯕ ꯑꯗꯨꯀꯥꯟꯗꯅꯤ꯫ ꯗꯥꯛꯇꯔ ꯇꯝꯕ ꯆꯠꯄꯗꯒꯤ ꯑꯗꯨꯃꯨꯛ ꯇꯝꯈꯤꯗ꯭ꯔꯦꯗꯅ꯫ ꯊꯥꯏꯅꯗꯤ ꯃꯥꯅ ꯀ꯭ꯂꯥꯁ 12 ꯀꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯌꯦꯡꯉꯤ, ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯤ ꯄꯣꯠꯅꯤ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯐꯥꯎꯅꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ." ꯄ꯭ꯔꯦꯝꯁꯨ ꯃꯅꯦꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥ ꯆꯤꯔꯣꯜꯑꯣꯏ ꯀꯩꯑꯣꯏ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯍꯩ ꯌꯦꯡꯉꯣꯏ, ꯉꯁꯤꯒꯤꯗꯤ ꯅꯆꯦꯁꯦ ꯅꯪꯒ ꯑꯗꯨꯝ ꯂꯣꯏꯅꯔꯗꯕꯅꯤꯅꯦ, ꯅꯪꯅ ꯈꯔ ꯅꯆꯦꯒꯤ ꯄꯥꯎꯁꯦ ꯏꯅꯦꯗ ꯇꯝꯒꯗꯕꯅꯤꯀꯣ." "ꯍꯣꯏꯅꯦ ꯑꯗꯨꯝ ꯇꯝꯒꯦ." ꯑꯗꯨꯅꯤ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯅꯪꯅ ꯇꯝꯒꯗꯕꯁꯦ, ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯅꯥꯒ ꯀꯔꯤꯒ ꯂꯣꯏꯅꯩ, ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯗꯣꯔꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤꯅꯦ ꯃꯔꯨ ꯑꯣꯏꯅ ꯏꯅꯦꯅ ꯅꯪ ꯀꯧꯔꯤꯕꯁꯤ." "ꯍꯣꯏꯅꯦ, ꯅꯌꯥ ꯑꯗꯨꯝ ꯐꯅꯕ ꯑꯗꯨꯝ ꯇꯧꯔꯛꯀꯦ." "ꯑꯗꯨꯅꯤ, ꯐꯔꯦ ꯐꯔꯦ, ꯄꯨꯡꯁꯤꯁꯨꯅꯦ ꯖꯔ ꯖꯔ ꯍꯦꯛꯇ ꯍꯧꯖꯤꯟꯈꯤꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ, ꯅꯪꯒꯤ ꯑꯁꯤꯒꯤ ꯅꯇꯩꯃꯇꯣꯟꯒ ꯊꯪꯅꯕ ꯀꯥꯁꯦ ꯑꯁꯤꯗ ꯑꯣꯏꯔꯣ, ꯏꯅꯦꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯦꯡꯗꯣꯛꯂꯝꯃꯕꯅꯤ." "ꯍꯣꯏꯅꯦ, ꯐꯔꯦ ꯐꯔꯦ ꯆꯪꯉꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ ꯅꯪꯁꯨ,
ꯄ꯭ꯔꯦꯝꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯝꯐꯥꯗꯤ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯤꯕꯥꯔꯦꯜ ꯃꯥꯒꯤ ꯀꯥꯗ ꯐꯝꯂꯗꯨꯅ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯔꯤꯅꯣꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯣ ꯇꯤꯀꯤ ꯇꯤꯀꯤ ꯈꯣꯠꯄꯒꯨꯝꯅ ꯇꯧꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯥꯏꯊꯣꯡꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗꯅꯤ ꯇꯥꯟ ꯈꯔ ꯀꯥꯏꯖꯕ ꯃꯩꯔꯤꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯕꯥꯔꯦꯜ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁ ꯃꯁꯤꯖꯨꯕ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦꯍꯦ꯫ ꯃꯣꯟꯗꯥ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯁꯤꯗꯅꯦ ꯃꯥꯅ ꯑꯗꯨꯝ ꯌꯦꯠꯄꯤꯔꯗꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯤ꯫ ꯍꯜꯂꯣ ꯏꯕꯣ, ꯐꯣꯟ ꯄꯥꯏꯕꯁꯦ ꯅꯨꯡꯗꯪ ꯊꯥꯡꯒꯠꯄꯗꯧꯅ ꯌꯥꯝ ꯋꯥꯕꯖꯥꯠꯂꯣ? ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨꯕꯣ? ꯋꯥꯊꯤꯗꯣ ꯃꯍꯧꯔꯛꯑꯕ? ꯀꯩꯅꯣ ꯍꯥꯏꯗ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣ꯫ ꯑꯣꯍꯣ, ꯌꯥꯝ ꯆꯤꯟꯈꯤꯕꯩ ꯋꯥꯅꯤꯅꯦ ꯍꯥ? ꯀꯣꯜꯁꯦ ꯊꯝꯈꯣ ꯍꯥꯏꯕ꯭ꯔꯣ? ꯋꯥꯏ ꯁꯪꯉꯦ, ꯀꯣꯛ ꯊꯝꯃꯣ ꯌꯥꯔꯦ꯫ ꯁꯨꯡꯊꯝ ꯍꯦꯛ ꯊꯝꯃꯣꯏꯅ ꯑꯗꯨꯗꯤ꯫ ꯋꯥꯊꯤꯗꯣ ꯉꯥꯡꯗ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯏꯀꯥꯏꯕꯁꯦ ꯐꯖꯅ ꯍꯦꯛꯇ ꯄꯤꯕꯩ ꯋꯥꯅꯤꯅꯦ ꯍꯥ? ꯍꯣ, ꯅꯪꯁꯦ ꯏꯀꯥꯏꯕꯒ ꯈꯪꯕ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯏꯀꯥꯏꯕꯒꯤ ꯃꯊꯛꯇ ꯑꯃꯃꯨꯛ ꯍꯥꯞꯄꯤꯔꯅꯨ꯫ ꯑꯇꯩ ꯅꯠꯇꯦ, ꯅꯪꯒꯤ ꯃꯣꯜ ꯁꯥꯕꯒꯤ ꯂꯝ ꯌꯦꯡꯕ ꯆꯠꯂꯨꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯁꯛꯀꯁꯨ ꯑꯃꯨꯛ ꯀꯥꯛꯁꯤꯜꯂꯛꯇꯅꯒ ꯇꯧꯔꯤ꯫ ꯂꯧꯔꯛꯏ, ꯂꯝꯗꯣ ꯑꯩꯅ ꯄꯥꯝꯕꯗꯣ ꯑꯣꯏꯕꯗꯨꯅ ꯉꯔꯥꯡ ꯑꯗꯨꯝ ꯆꯦ ꯆꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯆꯦ ꯆꯥꯡ ꯈꯔ ꯌꯦꯡꯉꯝꯕꯅꯤ꯫ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯝꯅꯤꯅꯦ, ꯂꯣꯏꯁꯤꯟꯖꯔꯣ ꯂꯣꯏꯁꯤꯟꯖꯔꯣ꯫ ꯍꯣꯏ, ꯑꯗꯣ ꯚꯥꯏ, ꯀꯩꯗꯧꯔꯦ ꯕꯣꯟꯗꯣ? ꯅꯪ ꯉꯔꯥꯡꯒꯤꯗꯣ ꯀꯟꯐꯥꯔꯝ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯗꯕ꯭ꯔꯣ? ꯏꯁ, ꯍꯧꯖꯤꯛꯇꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏꯕ? ꯉꯔꯥꯡꯅ ꯀꯟꯐꯥꯔꯝ ꯇꯥꯗꯣꯛꯅꯕ ꯇꯧꯁꯦ ꯍꯥꯏꯕꯕꯨ ꯅꯅꯥ ꯅꯊꯨꯟꯗ ꯇꯥꯗ꯭ꯔꯒ? ꯁꯛ, ꯅꯪꯗꯤ ꯃꯔꯣꯜꯗꯨ ꯆꯨꯝꯅ ꯍꯥꯏꯕ꯭ꯔꯣ ꯍꯥ? ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ, ꯅꯪꯒꯤꯅꯦ ꯇꯧꯔꯤꯗꯣ, ꯏꯪꯒꯤꯠꯇ ꯈꯪꯕ ꯌꯥꯏꯗꯅ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯀꯩꯅꯣ ꯀꯟꯐꯥꯔꯝ ꯑꯣꯏꯗꯦꯕꯣ? ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯗ꯫ ꯅꯪ ꯀꯅꯥꯗꯅꯣ ꯂꯥꯏꯟ ꯂꯧꯅꯕ ꯌꯥꯗ꯭ꯔꯣ? ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ, ꯅꯪꯁꯨꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯊꯤꯖꯧ, ꯐꯪꯅꯅꯕ꯫ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪ? ꯏꯇꯨꯗꯣ ꯍꯥꯏꯗꯣꯛꯎ ꯌꯥꯗꯦꯃꯤ ꯅꯪꯕꯣ꯫ ꯀꯩꯒꯤ ꯃꯥꯗꯤ? ꯀꯩꯒꯤ ꯑꯣꯏꯅꯤ, ꯔꯤꯚꯦꯟꯁ ꯂꯧꯔꯤꯅꯤꯗꯅ ꯑꯩꯉꯣꯟꯗ꯫ ꯀꯩ ꯃꯔꯝꯒꯤ ꯔꯤꯚꯦꯟꯁꯅꯣ ꯍꯥꯏꯁꯦ? ꯁꯦꯂꯤꯒꯤ꯫ ꯅꯃꯥꯏ ꯃꯤꯅꯥꯏ, ꯅꯣꯏ ꯁꯦꯂꯤꯗꯣ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥ? ꯑꯩꯅ ꯄꯥꯝꯗ꯭ꯔꯁꯨ ꯃꯣꯏꯅ ꯄꯥꯝꯕ ꯃꯥꯜꯂꯦ, ꯈꯪꯗꯦ, ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯨꯕ ꯌꯥꯗꯦ, ꯁꯦꯂꯤ ꯁꯦꯂꯤꯅ ꯑꯗꯨꯝ ꯇꯧ ꯂꯩ꯫ ꯕꯤꯕꯥꯔꯦꯜ ꯃꯈꯨꯠ ꯑꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯁꯨꯏ꯫ ꯐꯔꯦꯁꯦ, ꯌꯥꯏ, ꯅꯨꯄꯥꯅꯦ ꯅꯪ, ꯈꯔꯁꯨ ꯅꯨꯄꯥ ꯊꯣꯛꯑꯣ꯫ ꯅꯪꯒꯤ ꯑꯋꯥꯡ ꯀꯟꯕꯗꯨꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ꯫ ꯐꯔꯦ, ꯑꯩꯁꯨ ꯊꯝꯃꯦꯀꯣ꯫ ꯕꯤꯕꯥꯔꯦꯜ ꯃꯩꯔꯤꯒꯤ ꯀꯣꯜꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯗꯨ ꯅꯥꯊꯩꯈ꯭ꯔꯦ꯫ ꯐꯃꯨꯡꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯊꯈꯤꯗꯨꯅ ꯅꯤꯡꯁꯤꯡꯂꯤ ꯃꯥꯒꯤ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ, ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇꯦ꯫ 2014ꯗꯅꯤ ꯕꯤꯕꯥꯔꯦꯜꯅ ꯀ꯭ꯂꯥꯁ 11 ꯇꯝꯕ ꯃꯇꯝꯅꯤ꯫ ꯀ꯭ꯂꯥꯁꯇꯤ ꯅꯍꯥꯟꯅ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯕꯥꯔꯦꯜꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯔꯝꯗꯒꯤ ꯃꯇꯝ ꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯥ ꯑꯅꯤꯃꯨꯛ ꯀ꯭ꯂꯥꯁ ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯤꯗꯤ ꯕꯤꯕꯥꯔꯦꯜ ꯀ꯭ꯂꯥꯁ ꯆꯠꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ꯫ ꯂꯣꯏꯁꯤꯟꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩꯔꯤꯗ ꯀꯣꯜ ꯇꯧꯔꯤ꯫ ꯃꯩꯔꯤꯁꯨ ꯑꯗꯨꯃꯛ ꯐꯠ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯍꯜꯂꯣ ꯚꯥꯏ, ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯑꯩꯗꯤ ꯕꯁꯁꯨ ꯂꯥꯛꯑꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯀꯩꯗ ꯂꯥꯛꯇꯣꯏꯅꯣ? ꯅꯪ ꯕꯁ ꯇꯣꯡꯕ ꯉꯝꯒꯗ꯭ꯔꯣ? ꯉꯝꯃꯣꯏ, ꯑꯩ ꯕꯁ ꯇꯣꯡꯉꯣꯏꯗ, ꯕꯕꯥꯅ ꯊꯤꯜꯂꯛꯇꯣꯏꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯁꯨ ꯕꯁ ꯂꯥꯛꯏ꯫ ꯍꯣꯏ, ꯂꯥꯛꯑꯗꯕꯅꯤ, ꯑꯗꯣ ꯉꯥꯏꯈꯣ꯫ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯁꯠ ꯍꯥꯏꯔꯣ꯫ ꯑꯩ ꯉꯔꯥꯡ ꯀꯥꯎꯗꯅ ꯍꯪꯍꯧꯗ꯭ꯔꯦ, ꯀ꯭ꯂꯥꯁꯔꯨꯝ ꯀꯥꯏꯗ ꯑꯣꯏꯒꯦ? ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯗꯅꯣ? ꯑꯣꯍꯣ, ꯀ꯭ꯂꯥꯁꯇꯣ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗꯅꯤ, ꯔꯨꯝ ꯅꯝꯕꯔꯅ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯕꯁꯇꯨ ꯍꯣꯔꯟ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯩꯔꯤꯁꯨ ꯄꯥꯈꯠꯅ ꯐꯔꯦ ꯂꯥꯛꯑꯣꯀꯣ, ꯕꯁ ꯉꯥꯏ ꯂꯩꯔꯦ, ꯊꯝꯃꯦ꯫ ꯔꯨꯝ ꯅꯝꯕꯔꯗꯤ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯩꯔꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯨꯅ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯕꯤꯕꯥꯔꯦꯜꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯕꯗꯨꯗ ꯑꯆꯧ ꯃꯆꯥꯕꯨ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯕꯤꯕꯥꯔꯦꯜꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫
ꯃꯥꯅ ꯆꯪꯂꯛꯄꯗ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅꯔꯛꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯁꯤ ꯃꯉꯣꯟꯗ ꯃꯤꯅ ꯌꯦꯡꯂꯛꯄꯁꯤꯅꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯁꯨ ꯄꯤꯕꯥꯔꯦꯜ ꯎꯕꯗ ꯑꯃꯅ ꯑꯃꯗ ꯏꯪꯒꯤꯠ ꯄꯤꯅꯩ꯫ ꯋꯥꯎ, ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ! ꯅꯍꯥꯟꯈꯩꯗꯤ ꯑꯝꯇ ꯎꯗꯦꯅꯦ ꯁꯤꯗꯤ꯫ ꯑꯁꯦꯡꯕ ꯑꯁꯤꯃꯗꯤ ꯉꯥꯎꯔꯦ꯫ ꯅꯣꯏ ꯀꯅꯥꯝꯇ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯀꯅꯨꯀꯣ꯫ ꯑꯁ ꯌꯥꯔꯣꯏꯍꯦ, ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗꯤ꯫ ꯅꯣꯏꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯍꯧꯔꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯤꯕꯥꯔꯦꯜꯒꯤ ꯃꯇꯨꯡ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯇꯝꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯕꯨ ꯊꯤꯔꯛꯂꯤ꯫ ꯀ꯭ꯂꯥꯁ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯝꯗꯥꯏꯗꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯆꯦꯟꯊꯣꯔꯛꯈꯤꯕ ꯑꯗꯨ ꯄꯤꯕꯥꯔꯦꯜꯁꯨ ꯍꯥꯏꯐꯦꯠꯇꯤ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯦꯡꯁꯤꯜꯂꯨꯕ ꯇꯧꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯛ ꯆꯥꯎꯅ ꯆꯠꯂꯤꯕ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯈꯨꯝꯖꯤꯟꯈꯤꯕꯗ ꯎꯍꯧꯗ꯭ꯔꯗꯨ ꯃꯉꯥꯏ꯫ ꯑꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯈꯔ ꯊꯦꯡꯖꯤꯜꯂꯨꯔꯦ꯫ ꯎꯞꯁ, ꯁꯣꯔꯤ꯫ ꯍꯥꯏꯐꯦꯠꯇꯃꯛ ꯊꯦꯡꯖꯤꯟꯕ ꯑꯣꯏꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯁꯣꯔꯤꯗꯃꯛ ꯍꯥꯏꯔꯤ꯫ ꯄꯤꯕꯥꯔꯦꯜꯁꯨ ꯁꯥꯎꯅꯤꯡꯅ ꯌꯦꯡꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯁꯥꯎꯅꯤꯡꯂꯝꯕ ꯑꯗꯨ ꯀꯗꯥꯏꯗ ꯉꯥꯡꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯒꯠꯄꯤꯔꯨꯕꯁꯨ ꯇꯧꯗꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯅ ꯍꯧꯒꯠꯆꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯅ ꯆꯠꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯩꯔꯤꯁꯨ ꯂꯥꯛꯇꯨꯅ, ꯌꯥꯏ, ꯀꯩꯅꯣ ꯑꯁꯤꯗ ꯁꯨꯝ ꯂꯦꯞꯄ ꯂꯩꯔꯤꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯄꯤꯕꯥꯔꯦꯜ ꯃꯤꯠꯌꯦꯡꯗꯨ ꯍꯣꯡꯂꯗꯨꯅ, ꯀꯩꯝ ꯇꯧꯗꯦ, ꯀ꯭ꯂꯥꯁꯔꯨꯝꯗꯣ ꯑꯗꯨ ꯊꯤꯔꯛꯄꯅꯤ, ꯅꯪꯅ ꯔꯨꯝ ꯅꯝꯕꯔꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯏꯍꯦ, ꯀꯥꯎꯕꯅꯦ, ꯑꯁꯣꯝꯗꯅꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯤ ꯃꯍꯥꯛꯄꯨ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯎꯍꯧꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯄꯤꯛꯇꯛ ꯇꯧꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯨꯁꯤꯟꯈꯤꯕꯒꯤ ꯁꯨꯛꯇꯣꯛꯈꯤꯕ ꯑꯄꯤꯛꯄ ꯃꯃꯥꯏ ꯃꯆꯥ ꯑꯗꯨꯗ ꯆꯥꯟꯅꯗꯅ ꯄꯥꯜꯂꯤꯕ ꯂꯥꯎꯇꯛ ꯇꯧꯕꯤ ꯃꯃꯥꯏ ꯑꯅꯤꯗꯨꯅ ꯑꯅꯥꯕ ꯈꯥꯡꯕ ꯑꯣꯏꯅ ꯇꯨꯊꯈꯤꯕ ꯄꯤꯕꯥꯔꯦꯜ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯑꯗꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯅ ꯊꯤꯅꯕ ꯍꯣꯠꯅꯕꯅꯤ, ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯕꯤꯇꯦꯛꯅ ꯀꯅꯥꯅꯣ ꯌꯦꯡꯕꯗ ꯑꯣꯐꯤꯁꯀꯤ ꯀꯣꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯜꯂꯣ, ꯑꯩꯁꯨ ꯂꯥꯛꯑꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ꯫ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯆꯥꯔꯁꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯂꯣꯏꯅ ꯆꯪꯅꯔꯦ꯫ ꯁꯤꯟꯊꯣꯏꯕꯤꯁꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯪꯂꯛꯂꯝꯃꯤ, ꯀꯩ ꯏꯟꯁꯥꯡꯅꯣ ꯆꯦ? ꯀꯥꯡꯁꯣꯏꯅꯤ꯫ ꯑꯁ, ꯍꯪꯒꯥꯝꯒ ꯀꯥꯡꯁꯣꯏꯒꯗꯤ ꯍꯦꯟꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ꯫ ꯄ꯭ꯔꯦꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯩꯃꯇꯣꯟ, ꯀꯥꯡꯍꯧ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯀꯥꯡꯍꯧ ꯌꯥꯎꯔꯁꯨ ꯁꯨꯝ ꯍꯥꯏꯕꯅꯤꯗ, ꯀꯥꯡꯁꯣꯏꯒ ꯍꯪꯒꯥꯝꯒ ꯆꯥꯃꯟꯗꯅꯅꯦ꯫ ꯇꯝꯐꯥꯅ ꯄ꯭ꯔꯦꯝꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄ꯭ꯔꯦꯝ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯅꯣꯏ ꯅꯇꯩꯃꯇꯣꯟꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ꯫ ꯄ꯭ꯔꯦꯝꯗꯨ ꯅꯣꯛꯏ꯫ ꯁꯤꯟꯊꯣꯏꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯁ, ꯏꯃꯥ, ꯑꯉꯥꯡꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯀꯔꯤ ꯄꯥꯎ ꯇꯝꯁꯤꯟꯕꯤꯈ꯭ꯔꯒꯦ? ꯀꯩꯝ ꯇꯝꯖꯗꯦꯀꯣ, ꯑꯩꯗꯤ ꯆꯨꯝꯅꯅꯦ ꯍꯥꯏꯖꯕ ꯈꯛꯅꯤ꯫ ꯑꯣ, ꯆꯨꯝꯅ ꯍꯥꯏꯖꯔꯤꯕ? ꯄ꯭ꯔꯦꯝ, ꯂꯧꯔꯨꯅꯨꯀꯣ, ꯅꯣꯏ ꯅꯦꯅꯦꯅ ꯍꯥꯏꯁꯦ ꯑꯣꯏꯗ ꯄꯥꯗ ꯉꯥꯛꯇꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯗꯧꯔꯦꯗ꯫ ꯁꯟꯙ꯭ꯌꯥꯗꯣ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ, ꯅꯪꯒꯤ ꯍꯤꯟꯖꯥꯡꯗꯣ ꯄꯨꯊꯣꯔꯛꯑꯣꯅꯦ꯫ ꯏꯇꯩꯃꯆꯧꯕꯤ, ꯀꯥꯡꯍꯧꯗꯣ ꯈꯤꯇ ꯂꯥꯡꯕꯤꯔꯛꯑꯣ꯫ ꯁꯦ, ꯆꯥꯛꯇꯨꯕꯨ ꯈꯔꯒ ꯍꯥꯞꯄꯛꯈꯣꯔꯣ꯫ ꯌꯥꯔꯅꯤ ꯏꯇꯩꯃꯆꯧꯕꯤ꯫ ꯇꯝꯐꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣꯛꯂꯕꯅꯤ ꯅꯪꯕꯣ, ꯈꯔꯒ ꯆꯥꯁꯤꯜꯂꯨꯗꯅ꯫ ꯌꯥꯔꯦꯅꯦꯅꯦ, ꯑꯩ ꯆꯥꯃꯟꯗꯅ ꯆꯠꯄ ꯑꯃꯨꯛ ꯉꯝꯃꯔꯣꯏ꯫ ꯄ꯭ꯔꯦꯝꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯅꯣꯛꯏ꯫ ꯁꯟꯙ꯭ꯌꯥ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯑꯩꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯧꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯅ꯫ ꯍꯩꯃꯥ, ꯏꯆꯥꯕꯨ ꯋꯥꯕ꯭ꯔꯅꯦ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯃꯥ, ꯑꯩꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯏ, ꯑꯗꯨꯅ ꯊꯕꯛ ꯈꯔ ꯆꯤꯜꯂꯛꯑꯅꯤ꯫ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯏꯃꯥ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ꯫
ꯍꯦꯔꯥ, ꯍꯩꯅꯨ ꯑꯩꯕꯨ ꯏꯊꯟꯇ ꯂꯩꯕ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯁꯤꯟꯊꯣꯏꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯅꯨꯕꯤ ꯀꯥꯏꯅ ꯆꯍꯤ 53 ꯁꯨꯗ ꯉꯥꯏꯔꯤꯁꯤꯕꯨ ꯍꯅꯨꯕꯤꯌꯦ? ꯌꯥꯝ ꯍꯅꯨꯖꯅꯤꯡꯕ ꯃꯥꯜꯂꯤꯀꯣ? ꯃꯤꯗꯤ ꯅꯍꯥ ꯑꯣꯏꯅꯤꯡꯉꯤ, ꯅꯪꯅ ꯍꯅꯨꯅꯤꯡꯉꯤꯕ? ꯍꯩꯃꯥ, ꯍꯅꯨꯔꯛꯂꯕ ꯑꯁꯤꯕꯨ ꯍꯅꯨꯕꯤ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯔꯨꯒꯗ꯭ꯔꯣ? ꯄ꯭ꯔꯦꯝꯗꯨ ꯇꯝꯐꯥꯒꯤ ꯋꯥꯗꯨꯗ ꯍꯧꯅ ꯍꯦꯛꯇ ꯅꯧꯊꯣꯔꯛꯂꯝꯃꯤ꯫ ꯅꯦ, ꯑꯁ ꯅꯣꯏꯗ ꯂꯩꯕꯁꯤꯗꯤ ꯑꯩ ꯍꯤ ꯅꯣꯛꯄꯗ ꯁꯤꯕ ꯇꯥꯔꯦ꯫ ꯁꯟꯙ꯭ꯌꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯪꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯅ ꯑꯅꯝꯕꯅꯤ꯫ ꯅꯥꯔꯛꯄ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯇꯣꯝꯕꯤꯒ ꯑꯩꯒꯁꯨ ꯆꯠꯊꯣꯛꯈꯤꯕꯗ ꯏꯃꯥꯈꯛ ꯌꯨꯝꯗꯅꯤ ꯂꯩꯍꯧꯗꯧꯔꯤꯁꯤ꯫ ꯃꯇꯝꯗꯨꯗ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯧꯈꯤꯕꯅꯤ꯫ ꯍꯌꯦꯡꯒꯤ ꯃꯊꯪꯁꯦ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯝꯐꯥ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ, ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯆꯠꯅꯒꯗꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯆꯥꯛ ꯇꯣꯛꯄꯒ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯡ 10 ꯇꯥꯈ꯭ꯔꯦ꯫ ꯁꯟꯙ꯭ꯌꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯥꯏꯅ ꯍꯥꯏꯅ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯃꯨ ꯍꯥꯏꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯇꯝꯐꯥꯁꯨ ꯃꯆꯥꯕꯨ ꯃꯅꯝ ꯅꯝꯕꯤꯔꯗꯨꯅ ꯇꯨꯡꯗ, ꯑꯆꯧꯕꯤ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯍꯣꯏ ꯃꯥ, ꯊꯣꯛꯎꯈꯤꯒꯦꯀꯣ꯫ ꯐꯔꯦ ꯐꯔꯦ꯫ ꯁꯟꯗꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯟꯊꯣꯏꯕꯤ ꯑꯅꯤꯃꯛ ꯄ꯭ꯔꯦꯝꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯄ꯭ꯔꯦꯝꯅ ꯅꯝꯗꯅ ꯁꯤꯟꯊꯣꯏꯕꯤꯕꯨ ꯃꯃꯥꯡꯗ ꯇꯣꯡꯍꯜꯂꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀ꯭ꯂꯤꯅꯤꯛ ꯇꯝꯅ ꯂꯥꯛꯏ꯫ ꯄ꯭ꯔꯦꯝꯅ, ꯏꯇꯦꯝꯇꯣꯟ, ꯀꯩꯗꯧꯔꯦ ꯄ꯭ꯔꯦꯝ? ꯏꯇꯦꯝꯇꯣꯟ, ꯍꯣꯔꯦꯟ ꯀꯨꯝꯃꯝꯗꯥꯏꯗꯁꯨ ꯑꯩ ꯍꯥꯡꯗꯣꯛꯀꯦꯀꯣ ꯊꯣꯡꯗꯣ, ꯅꯪ ꯍꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯦ, ꯅꯪ ꯍꯥꯡꯒꯦꯔꯥ ꯑꯩ ꯍꯥꯡꯒꯦꯔꯥ ꯆꯞ ꯃꯥꯟꯅꯕꯁꯤꯕꯨ? ꯃꯥꯟꯅꯗꯦꯕ꯫ ꯑꯗꯨꯃꯥꯏꯅꯅꯦ ꯃꯦꯗꯥꯝꯗꯧꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯧꯁꯜꯂꯛꯀꯅꯨꯀꯣ꯫ ꯑꯁ ꯏꯇꯦꯝꯇꯣꯟ, ꯃꯦꯗꯥꯝꯗꯧꯅ ꯂꯩꯌꯨ ꯍꯥꯏꯕ꯫ ꯁꯤꯟꯊꯣꯏꯕꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯊꯥꯖꯤꯟꯖꯔꯗꯨꯅ, ꯑꯁ ꯄ꯭ꯔꯦꯝ, ꯅꯪ ꯉꯥꯡꯅꯕꯁꯤꯗꯤ ꯑꯩ ꯋꯥꯗꯧꯔꯤꯗ꯫ ꯋꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯀ꯭ꯂꯤꯅꯤꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯔꯨꯝ ꯑꯗꯨꯗ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯂꯣꯏꯅ ꯇꯤꯜꯂꯔꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ CEO ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯦꯠꯂꯤꯕ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯕ꯭ꯂꯦꯖꯔ ꯁꯨꯠ, ꯌꯥꯝꯅꯁꯨ ꯇꯦꯟꯗꯕ ꯌꯥꯝꯅꯁꯨ ꯁꯥꯡꯗꯕ ꯃꯁꯝ ꯑꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯇꯥꯈꯠꯇꯨꯅ ꯋꯥꯡꯅ ꯄꯨꯜꯂꯤ꯫ ꯇꯣꯡꯂꯤꯕ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯍꯥꯏ ꯍꯤꯜꯁ, ꯌꯦꯡꯕꯗ ꯃꯤꯐꯝ ꯍꯣꯡꯅꯤꯡꯕ ꯁꯛꯐꯝ ꯑꯣꯏꯗꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯃꯤ꯫